Manipur Police ki Sub Inspector ama Constable ama na nongmay na kaptun hatkre thaudok asing asi ayuk pung tarama thoirom tarakpa aduwaida Jiribam ge Mongbung khulge and Noren kauba miyoy ama ge sangoi da thokibane nongmay na kapagi thaudok ta laikhidraba Sub Inspector ado Jiribam District ke Mongbung khulda duty tabane laikhidraba Sub Inspector ado Yairipok Police Station akonba Yairipok Tulihal dage MD Sahajahan apok laikhidraba ibom chakawe Sub Inspector ado bo nongmay na Pani Hairiba Constable aduna Imphal East ke Porompat Police Station akonba Naharob Pangong Makhongdagi Akoizam Bikram Apokpana Dhananjoy Kawi Thaudok asigi matangda mafam aduda mathau tawduna leiba police singna fongdorakpada SIS in duty tawduna leiriba yum adugi sangoida famduna leiringaida Constable aduna nongmaina kaptuna hatkibani haire makhoi Kanglup ki irang na maram oiraga kuki kutlai paiba singna Mongbung Maitei khulda ngai hak laitana nongmai kapsilakpadage duty tawduna leirakhibane thaudok thokfamda Jiribam ge SP KH Robinson na luchingba team ama laktuna yengsin khibaga loina na thaudok asigi matangda case ama laukhatuna thijinba haukhre hojik fawbagi oina Constable aduna Sub Inspector adubo nongmai na kaptuna karigi hatlibano haibagi maram chapchana khangba ngamdri